Assam Rifles ki Noney Battalion Ngasi Loiching ki general area dagi M16 rifle ama Yaona Khutsu-Khutlai khara phagatpa ngamkhre hairi. Masigi matang da Assam Rifles sa thadorakpa pau manahai. State asida mahusagi tangdu laitaba film purakna bagidamag Assam Rifles na makhal makha kya gi thabak thoram sing leptana pangthoktuna lakle. Intelligence ki pau da yumfam moiraga operation chathaba amade lona Khutsu-Khutlai puthok pusin tawba mafam sing khangdoktuna smuggling gi network asi mapung fana laksinaba akan mamong da thabak chathari. Asigumba thabak thoram sing asigi saruka moina ngasi Loiching gi general area da Assam Rifles ki Noney Battalion na M16 rifle ama magazine ka konaba 9mm ki pistol ama 36 number hand grenade ani amadi 9mm ki RDS ahum phagatpa ngamkhre. Logi wangmoda lona thupna khulai puba mapung fana laksinaba gidamak miyamna so maruoiba thogdang lobagi tangai fadaba lai. Aikoi punna thabak tawminarabadi reason asida makhal makha kyagi crime sing laksin mangamgani loinana mausagi tangdu laitaba fibam athubada hanjilakpa ngamgani haina cherol asina makha tarakle.